KCP PWG ga mari Leinade Chingkheinganba Pawasi Pandam Pausi dagi Lokhatsavane KCP MC Progressive Haiba social media page amadagi Arambai Tengol ga Nuainadaba Cherol Khara Thagalakhiba do KCP PWG MC unification ga hiram amatada mari Leinade haina Lup asigi PRO Chingkheinganba na press ta thadorok pa Cherol amana phongdorok le Cherol asina hai haukiba August 12 Ipa ipo singbu ningsingba numit athauba singgi numit ka mari lainana miyamgi sentiment sokpa yaba isai nongmai rock concert ama sinkhibaga loinana KCP MC Progressive Haiba social media page amadagi thauramadu busili langliba miyoi khara kaukhatpa duga makha tarakpada Arambai Tengol gi silinau singa nungainada ba Cherol khara page asidagi thagalakpa adu KCP People's War Group PWG ga hiram amatada mari lainade laibak miyam amasung Arambai Tengol gi silinau singna Cherol KCP PWG gi site gi thadok pagum uriba do KCP PWG na Thokhiba Cherol natte hiram amatada KCP PWG ga mari lainade amasong KCP MC Progressive Haiba page asisu KCP PWG gi natte haina Cherol asina hairakle Patriots de Khongaonakhibasing Cheirak Pikhre Pawasi Pandam Pausi dagi Lokhatsavane August 12 Patriots de numita All Manipur Football Association amfana Kuman Lampaki Football Turf Ground Laibak ning bay saygi waiba music concert ama pangthokhe concert aduda numit asiga karigumba hiram amatada mari lainada ba mawongda normal music concert ama waina pangthokhe yamna fazada ba ikai ningai waiba mawongda sathaki ba phiba maduna senglaba numit asibu pumang mangthokhe masigi damakta thauram asibu sillang khiba sing Cheirak piri haina pambai na lusing ba UNLF na phongdorok le Imphal gi mafam amada pangthokpa paumi singa unaba amada pambai na lusing ba UNLF ki media gi staff officer oiriba El Kaifa na phongdorokpagi matungin na thauram asibu sillang khiba amfa gi thaupuba sing Innocent Ice Band Laipung Band Pevet Band God and Dog Band amasung co-sponsor oiriba Mami TV gi mathakta lup asina athingba khara thamlei Music Band da Innocent Ice Band amasung Laipung Band na Thataruk Pevet Band amasung God and a Dog Band ani asina kahena aran ba tawkhibagi damak makoigi mathakta sahi amagi waina thingba thamlei athingba thamlengai manung asida band sing asina isai twin tawba practice tawba rehearsal tawba dadi athingba silairoi co-sponsor weriba Mami TV na news program natana entertainment program pumba Thataruki waina thingba thamlei concert asibu sillang khiba made Kuman Lampakta laiba amphagi football turf ground asigumba thauram pangthokpagi ayaba pikhiba amphagi matangdana Hauzik thau puriba official sing resign tawduna anauba official sing elect tawgadavane hairiba thingba sing asi thugai na chatlavade hena kansin ba Cheirak phangani haire Cherol asina makha taraduna makhoi na langjakhiba maralgi matungin na Cheirak piraba miyoi amade music band asi atopa lupsing na amugan na kaukhatpa amade Cheirak piba na chingba amata tawbigano party na kumna yengsilaba tungda makhoigi Cheirak asi laibak miyamgi damak yengduna pibani haire Concert Pangthokhiba do Akanba pressure Pirakpadagini Ratankumar Pawasi Pandam Pausi dagi Lokhatsavane August 12 Patriots Day numita Concert Pangthokhiba do Akanba pressure Pirakpadagini haina All Manipur Football Association amphagi president Moirangthem Ratankumar na phongdorok le Imphal gi mafam amada ngarang paumi singa unabada mahak na phongdokhibada amphana concert adu sinnanaba ayaba pikhiba do Akanba pressure Pirakpadagini August 12 Patriots Day numita laikhidraba thauba singi mafamda haikat laikat tambagi thauram ama amphana sinkhe thauram adu loibada amphagi thomi sing airport ta sanaroi sing okpa satkhe isai concert adu makhata na Pevet Band Innocent Ice Band God and a Dog Band amadi laipun band na makha sathau khibani haikhe paumi singa unaba duda band sing asigi mahut sinduna ras ayekpam na phongdokhibada athauba singi numita isai concert tawkhibadu miyam na ngakpiyo tungda sigumba thaudok asi amuga na thogal athauba singi numita aranba tawkhibaduga mari lainana pambai na lusingba UNLF ki thomi singna piba Cheirak asi yazari haikhe